ꯆꯩꯊꯦꯡꯅ ꯌꯣꯝꯂꯕꯣꯏ ꯊꯃꯣꯏꯁꯦ ꯃꯩꯔꯤꯅ ꯆꯥꯛꯂꯕꯣꯏ ꯍꯛꯆꯥꯡꯁꯨ ꯄꯥꯈꯠ ꯃꯤꯍꯨꯟꯁꯨ ꯆꯣꯡꯈꯤꯕꯣꯏ ꯑꯋꯥ ꯃꯤꯅꯣꯛꯁꯨ ꯅꯣꯛꯈꯤꯕꯣꯏ ꯀꯣꯛꯍꯟꯕꯤꯔꯣ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃꯅ ꯊꯦꯡꯕꯤꯔꯣ ꯑꯩꯒꯤ ꯑꯋꯥꯕ ꯅꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯈꯨꯗꯣꯞ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯃꯇꯤꯡ ꯐꯨꯗꯣꯛꯈꯩ ꯁꯥꯎꯔꯤꯕ ꯅꯤꯡꯊꯧ ꯂꯩꯃ ꯑꯅꯤꯃꯛ ꯇꯤꯜꯂꯤꯕ ꯂꯩꯔꯤꯕ ꯃꯤ ꯈꯔ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯨꯟꯅ ꯃꯨꯟꯅ ꯄꯨꯖꯥꯅ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯂꯤꯕ ꯃꯤ ꯈꯔ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯑꯔꯣꯏꯕꯗ ꯂꯦꯞꯂꯤꯕ ꯂꯩꯆꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯥꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯁꯨ ꯐꯪꯗ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯁꯥꯎꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯗꯣꯞ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯅꯈꯣꯏꯅ ꯂꯣꯠꯄ ꯌꯥꯎꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯌꯥꯊꯪ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯣꯏꯕꯨ ꯀꯜꯂꯣꯏ ꯄꯥꯏꯗꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯌꯥꯝ ꯑꯗꯣ ꯊꯣꯛꯅꯈ꯭ꯔꯦ ꯂꯩꯆꯤꯜꯁꯨ ꯊꯣꯛꯂꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯅ ꯈꯥꯝꯗꯨꯅ ꯅꯪꯅꯤ ꯑꯩꯒꯤ ꯀꯥꯗ ꯀꯨꯏꯅ ꯂꯩꯈꯤꯕ ꯅꯪ ꯄꯥꯏꯗꯕ꯭ꯔꯥ ꯄꯥꯏꯖꯗꯦ ꯃꯁꯤ ꯐꯔꯦ ꯄꯥꯏꯔꯝꯂꯗꯤ ꯀꯔꯝꯕ ꯗꯟꯗꯤ ꯐꯪꯕ ꯍꯥꯏꯕꯁꯨ ꯈꯪꯂꯝꯂꯅꯤ ꯈꯪꯖꯩ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯊꯣꯛꯂꯛꯈ꯭ꯔꯦ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯈꯪꯊꯣꯝ ꯊꯣꯝꯖꯤꯜꯂꯛꯏ ꯂꯩꯆꯤꯜꯁꯨ ꯐꯠ ꯑꯣꯜꯂꯒ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯥꯟꯊꯣꯏꯅꯤ ꯉꯥꯟꯊꯣꯏ ꯂꯩꯆꯤꯜꯕꯨ ꯃꯨꯟꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯑꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯌꯥꯃꯨꯛ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯌꯦꯡ ꯀꯧꯕ ꯅꯣꯡꯖꯥꯒꯤ ꯃꯨꯛꯅꯥ ꯌꯦꯡꯕ ꯂꯣꯏꯕꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯣꯏ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯅꯪꯅ ꯌꯥꯝꯅ ꯐꯥꯎꯅ ꯉꯥꯡꯖꯔꯤꯕꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯕꯗꯤ ꯉꯝꯗꯗꯨꯅ ꯑꯀꯣꯏꯕ ꯑꯁꯤꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯌꯥꯃꯨꯡꯅ ꯏꯟꯊꯣꯛꯂꯕ ꯏꯃꯥ ꯁꯤꯖ ꯑꯃꯁꯨꯡ ꯄꯥꯕꯨꯡꯅ ꯌꯥꯕꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯅꯪ ꯑꯗꯨꯒ ꯑꯩꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯃꯁꯨꯡ ꯌꯥꯃꯨꯡꯅ ꯄꯥꯝꯗꯨꯅ ꯈꯣꯏꯗꯥꯔꯤꯕ ꯀꯥꯟꯅꯔꯣꯏ ꯁꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯌꯥꯃꯨꯡꯗꯒ ꯉꯥꯎꯒꯗꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯐꯩꯅꯦ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯆꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯕꯗ ꯏꯟꯗꯕꯅꯤꯅ ꯏꯟꯗꯕꯩ ꯊꯕꯛ ꯍꯥꯏꯔꯝꯂꯒ ꯂꯩꯀꯣꯜꯂꯣꯝꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯆꯤꯜꯁꯨ ꯃꯖꯥ ꯏꯕꯦꯝꯃꯗꯩ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯔꯝꯗꯨꯅ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯇꯝꯅ ꯉꯁꯤꯗꯤ ꯃꯃꯥꯗꯤ ꯃꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯝꯃꯤ ꯂꯩꯆꯤꯜ ꯃꯃꯥꯅ ꯐꯝ ꯑꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯏꯪꯊꯝ ꯆꯜꯂꯤꯕꯅꯤꯅꯦ ꯑꯁ ꯏꯃꯥ ꯁꯦ ꯀꯥꯏ ꯅꯆꯥ ꯌꯦꯡꯒꯦ ꯁꯤꯗꯤ ꯃꯩ ꯍꯧꯔꯝꯂꯦꯅꯦ ꯃꯆꯥ ꯁꯅꯥ ꯏꯃꯥꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯁꯥꯁꯤꯁꯨ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯊꯃꯣꯏꯁꯤꯗ ꯄꯥꯜꯂꯤꯕ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯁꯨꯒ ꯎꯈꯤꯅꯤ ꯅꯁꯨꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯦꯡꯈꯤꯅꯤ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯩꯗꯧ ꯉꯝꯂꯣꯏꯗꯣꯏꯅꯣ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯂꯣꯌꯥꯅ ꯀꯧꯔꯛꯄ ꯃꯈꯠ ꯈꯣꯟꯐꯝꯗ ꯂꯩꯆꯤꯜ ꯁꯅꯥ ꯁꯅꯥ ꯂꯩꯆꯤꯜꯁꯨ ꯊꯣꯛꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯑꯣ ꯀꯩꯝ ꯇꯧꯗꯕꯣꯏꯔꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯂꯩꯃꯔꯦꯝꯕꯒꯤ ꯈꯨꯗꯣꯞ ꯃꯥꯡꯉꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅꯒ ꯅꯪ ꯈꯔ ꯌꯥꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯇꯥꯏꯁꯤꯟꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕꯅꯤ ꯑꯩꯅ ꯄꯥꯏꯗꯅ ꯃꯈꯣꯏꯅ ꯍꯦꯛꯇ ꯇꯥꯏꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯐꯝ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯝ ꯂꯩꯇꯅ ꯃꯤꯉꯣꯟꯗ ꯄꯪꯇꯥꯏ ꯇꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯗ꯭ꯔꯁꯨ ꯁꯅꯥ ꯌꯥꯊꯪ ꯑꯃ ꯇꯧꯈꯤꯕꯗ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯌꯥꯊꯪ ꯑꯗꯣ ꯉꯥꯛꯄꯅꯤ ꯏꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯤꯗꯥꯛ ꯃꯅꯥ ꯈꯔ ꯍꯦꯛꯄꯤꯔꯛꯀꯦꯔꯥ ꯅꯣꯡꯃꯥꯡꯈꯥꯗꯣ ꯐꯨꯠꯂꯒ ꯈꯖꯤꯛ ꯊꯛꯍꯟꯒꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯦꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯊꯤꯟꯗꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ
ꯂꯨꯆꯤꯡꯗꯤ ꯂꯥꯞꯅ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏꯁꯨ ꯂꯩꯇ꯭ꯔꯦ꯫ ꯀꯥꯎꯍꯜꯂꯝꯗ꯭ꯔꯗꯤ ꯅꯛꯅꯁꯨ ꯂꯣꯏꯅꯕ ꯌꯥꯔꯝꯒꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯅꯤꯡꯗꯥ ꯇꯧꯖꯔꯛꯏ꯫ ꯃꯇꯦꯡ ꯄꯥꯡꯅꯤꯡ ꯃꯈꯨꯠ ꯑꯗꯣ ꯄꯨꯟꯁꯤꯟꯕ ꯇꯥꯔꯦ꯫ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯈꯨꯗꯛꯇ ꯅꯥꯕ ꯐꯍꯟꯕꯁꯨ ꯉꯝꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯅ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯃꯆꯥ, ꯏꯃꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯏꯆꯥꯅ ꯏꯆꯥꯒꯤ ꯈꯣꯡꯂꯣꯏ ꯈꯟꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ, ꯏꯆꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯦꯞꯄꯤꯕ ꯉꯝꯒꯗꯧꯕ ꯃꯤꯁꯛ ꯑꯃ ꯈꯜꯂꯨꯀꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯅꯤ, ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯄꯥꯝꯗꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯂꯝꯆꯠ ꯆꯨꯝꯗꯦ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯁꯨ ꯅꯄꯥꯅ ꯍꯥꯏꯈ꯭ꯔꯦ, ꯃꯂꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯅꯪꯕꯨ ꯕꯤꯈ꯭ꯌꯥꯅꯤꯔꯛꯂꯕꯗꯤ ꯁꯤꯟꯅꯗꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯂꯕꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯒꯗꯧꯕ ꯃꯥꯒ ꯆꯦꯟꯈ꯭ꯔꯁꯨ ꯌꯥꯏ꯫ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯈꯜꯂꯨꯔꯅꯨ, ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯅꯈꯣꯏꯒꯤꯗꯤ ꯂꯤꯂꯥ ꯑꯃꯨꯛ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯇꯞꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ ꯂꯣꯌꯥꯁꯦ ꯅꯪꯒꯤꯗꯃꯛ ꯈꯟꯗꯕ꯭ꯔꯥ? ꯂꯣꯌꯥ ꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯂꯝꯕꯅꯤ, ꯆꯞ ꯂꯦꯞꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨꯗ꯫ ꯋꯥꯐꯝ ꯑꯗꯨꯅꯁꯨ ꯐꯥꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯄ ꯇꯥꯔꯤ꯫ ꯂꯩꯆꯤꯜꯅ ꯈꯜꯂꯤ, ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯈꯜꯂꯤ, ꯊꯧꯅꯥꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯗꯤ ꯏꯕꯨꯡꯒꯨꯝꯅꯁꯨ ꯈꯜꯂꯤ꯫ ꯃꯥꯅ ꯑꯩ ꯈꯣꯏꯗꯥꯔꯝꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯅꯤꯔꯛꯂꯗꯤ ꯑꯩ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯎꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯥ ꯌꯥꯝꯕꯨꯡꯒꯗꯤ ꯁꯤꯡꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯌꯥꯝꯕꯨꯡꯅ ꯍꯥꯟꯅꯒꯤ ꯋꯥꯈꯜꯗꯣ ꯍꯣꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯅ ꯌꯥꯝꯕꯨꯡꯒ ꯃꯥꯌꯣꯛ ꯌꯥꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯦꯝꯆꯥ ꯇꯞꯅ, ꯐꯔꯦ, ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯂꯣꯌꯥꯁꯨ ꯈꯖꯤꯛ ꯇꯞꯅ ꯅꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯏꯁꯥꯁꯦ ꯀꯌꯥꯝ ꯉꯝꯗꯕꯅꯣ? ꯅꯣꯡꯃꯥꯡꯈꯥ ꯄꯨꯔꯛꯏ, ꯍꯪꯒꯥꯝꯒꯥꯗꯤ ꯊꯣꯝꯗ꯭ꯔꯤꯕ꯭ꯔꯥ? ꯊꯣꯝꯂꯤꯁꯤꯗꯤ, ꯄꯤꯔꯛꯎ ꯐꯨꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯒ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯔꯦ꯫ ꯂꯣꯌꯥꯅ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯂꯩꯆꯤꯜꯒ ꯂꯣꯌꯥꯒꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ꯫ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯅꯥꯛꯇꯝꯅ ꯊꯧꯖꯤꯜꯂꯛꯇꯨꯅ, ꯂꯩꯆꯤꯜ, ꯁꯣꯝꯗ ꯑꯝꯇ ꯂꯦꯡꯕꯤꯔꯛꯎ꯫ ꯂꯩꯆꯤꯜꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯅꯨꯄꯤꯅꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯂꯩꯇ ꯐꯅꯦꯛ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯅꯤ, ꯐꯪꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯂꯪꯅ ꯐꯖꯕ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯂꯒ, ꯁꯤ ꯀꯥꯏꯗꯩꯅꯣ? ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ, ꯂꯥꯟꯃꯤ ꯑꯊꯧꯕ, ꯈꯨꯗꯣꯞꯁꯤꯃꯛꯅꯤ, ꯂꯩꯃꯔꯦꯝꯕꯒꯤ ꯈꯨꯗꯣꯞ꯫ ꯀꯔꯝ ꯂꯥꯛꯈꯤꯕ, ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯇꯧ ꯀꯔꯝ ꯃꯉꯣꯟꯗ ꯌꯥꯎꯔꯝꯂꯤꯕ? ꯂꯩꯃꯔꯦꯝꯕꯤꯅ ꯄꯤꯔꯛꯈꯤꯕ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯆꯤꯜꯕꯨ ꯄꯨꯒꯗꯧꯔꯤ, ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ꯫ ꯁꯅꯥ ꯌꯥꯊꯪꯅꯤ, ꯂꯩꯃꯔꯦꯝꯕꯤꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯪꯕꯨ ꯊꯧꯔꯤ ꯊꯨꯗꯨꯅ ꯁꯒꯣꯜ ꯑꯁꯤꯅ ꯆꯤꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯒꯅꯤ꯫ ꯂꯩꯆꯤꯜꯅ, ꯂꯥꯟꯃꯤ ꯑꯊꯧꯕ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯤꯌꯦ, ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯩ ꯈꯪꯗꯦ꯫ ꯏꯕꯣꯡ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ? ꯑꯩ ꯈꯨꯗꯣꯞꯁꯦ ꯇꯁꯦꯡꯅ ꯈꯪꯗꯤꯌꯦ꯫ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯥꯕꯨ ꯎꯕꯗ ꯂꯩꯆꯤꯜꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯔꯤꯕ, ꯅꯆꯥꯕꯨ ꯊꯧꯔꯤ ꯊꯨꯗꯨꯅ ꯆꯤꯡꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯒꯅꯤ ꯍꯥꯏꯔꯤꯕ꯫ ꯑꯗ꯭ꯋꯥꯏꯗ ꯇꯥꯕ ꯃꯤꯈꯩꯁꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯆꯤꯜꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯍꯥꯏꯅꯁꯨ ꯁꯣꯟꯅꯩ꯫ ꯌꯥꯝꯅ ꯐꯕꯅꯤ ꯃꯍꯥꯛꯇꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯂꯦ꯫
ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯇꯧꯔꯝꯂꯤꯕ ꯖꯥꯠꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯋꯥꯈꯜꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯔꯅꯤ ꯍꯥꯏꯕꯒꯦ? ꯃꯦꯝꯆꯥꯅ, ꯑꯊꯧꯕ ꯁꯥ, ꯏꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯂꯣꯏꯅꯦ, ꯅꯈꯣꯏꯒꯤꯗꯣ ꯁꯣꯏꯅꯔꯝꯒꯅꯤ꯫ ꯂꯣꯌꯥꯁꯨ ꯍꯥꯏꯔꯦ, ꯑꯊꯧꯕ, ꯂꯩꯆꯤꯜꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯍꯌꯦꯡ ꯏꯕꯨꯡꯉꯣꯁꯨ ꯊꯣꯛꯂꯛꯂꯅꯤ, ꯏꯔꯥꯡ ꯁꯥꯒꯠꯄꯤꯔꯅꯨ꯫ ꯃꯁꯥꯃꯛꯇꯒꯤ ꯐꯪꯕꯅꯤ, ꯎꯍꯧꯗ꯭ꯔꯕꯣ? ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯏꯃꯥ, ꯄꯨꯖꯕ ꯇꯥꯔꯦ꯫ ꯂꯩꯆꯤꯜꯗꯤ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠ, ꯃꯃꯥꯕꯨ ꯑꯃꯨꯛ ꯂꯣꯌꯥꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ, ꯑꯩꯅ ꯅꯠꯇꯦ ꯑꯊꯧꯕ, ꯑꯩꯅ ꯅꯠꯇꯦ꯫ ꯀꯅꯥ ꯂꯩ? ꯃꯈꯣꯡ ꯑꯁꯤꯗ ꯊꯧꯔꯤ ꯄꯨꯜꯂꯣ, ꯊꯦꯡꯊꯈ꯭ꯔꯅꯤ꯫ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯆꯤꯜꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯧꯔꯤ ꯊꯨꯖꯤꯜꯂꯤ꯫ ꯑꯉꯝꯕ, ꯑꯩꯅ ꯅꯠꯇꯦ, ꯁꯃꯥꯙꯣꯟ, ꯑꯩꯅꯔꯥ? ꯄꯨꯝꯅꯃꯛꯁꯦ ꯑꯩꯅꯔꯣ? ꯏꯕꯨꯡ, ꯅꯆꯟꯕꯨ ꯀꯜꯂꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕ ꯈꯪꯕꯁꯨ ꯅꯠꯇꯦ, ꯇꯅꯨꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯗꯤ ꯇꯅꯨꯒꯤ ꯃꯥꯡꯗ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯔꯩꯆꯥ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯆꯤꯜꯒ ꯃꯥꯒ ꯀꯌꯥ ꯀꯧꯅꯗꯦ꯫ ꯂꯨꯆꯤꯡ ꯄꯨꯝꯅꯃꯛ ꯎꯔꯤ, ꯇꯥꯔꯤ, ꯃꯈꯨꯠ ꯑꯗꯣ ꯆꯦꯠꯅ ꯇꯥꯁꯤꯟ ꯂꯩꯔꯤ꯫ ꯀꯔꯤꯕꯨ ꯎꯄꯥꯏ ꯂꯩ, ꯑꯗꯨꯝꯅ ꯂꯩꯕ ꯅꯠꯇꯅ꯫ ꯊꯥꯅꯤꯜꯁꯨ ꯃꯅꯤꯡꯗꯒꯤ, ꯀꯨꯝꯍꯩ ꯌꯦꯡꯂꯤꯅ, ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯂꯨꯆꯤꯡ ꯇꯞꯅ, ꯑꯩ ꯗꯦꯃꯟꯅꯦ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯗ꯭ꯔꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯄꯨ ꯁꯣꯛꯀꯦ ꯈꯜꯂꯤꯕ ꯃꯥꯜꯂꯤ꯫ ꯊꯥꯅꯤꯜ ꯉꯛꯅ, ꯀꯔꯤ? ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ? ꯗꯦꯃꯟ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯐꯪꯂꯦ ꯊꯥꯒꯠ ꯋꯥꯍꯩ, ꯈꯧꯇꯥ ꯋꯥꯍꯩ꯫ ꯅꯨꯄꯤ ꯑꯁꯦ ꯏꯆꯝ ꯆꯝꯖꯕꯅꯤ, ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ꯫ ꯑꯁꯨꯛ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯕ ꯁꯥꯏ꯫ ꯊꯥꯅꯤꯜꯗ, ꯂꯨꯆꯤꯡ, ꯅꯪ ꯀꯩꯗꯧꯔꯦ? ꯅꯪ ꯃꯤ ꯑꯣꯜꯂꯛꯂꯦꯅ, ꯁꯛꯇꯤ ꯍꯟꯊꯔꯛꯀꯅꯤ꯫ ꯑꯇꯣꯞꯄ ꯗꯦꯃꯟꯅ ꯈꯪꯈ꯭ꯔꯗꯤ ꯅꯪꯗꯤ, ꯑꯩ ꯅꯪꯉꯣꯟꯗ ꯊꯥꯖꯩ꯫ ꯅꯪꯅ ꯀꯟꯅꯤꯡꯂꯁꯨ ꯍꯧꯖꯤꯛ ꯀꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯦꯝꯆꯥꯅ, ꯏꯆꯥꯗꯣ ꯁꯤꯕ ꯇꯥꯔꯦ, ꯐꯖꯅ ꯄꯨꯕꯤꯕ ꯌꯥꯗꯕ꯭ꯔꯥ? ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯈꯤꯕꯗ ꯊꯧꯔꯤ ꯊꯣꯛꯈꯤꯕ꯭ꯔꯥ? ꯑꯍꯜ ꯑꯁꯤ ꯃꯆꯤꯟ ꯃꯦꯜꯂꯨ ꯍꯥꯏꯈꯤꯕꯒ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯣꯌꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯒ, ꯏꯃꯥꯗꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯎꯁꯤꯠꯇꯦ ꯈꯟꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯤ ꯃꯅꯤꯡ ꯑꯗꯨꯅ ꯁꯨꯖꯤꯜꯂꯛꯏ꯫ ꯂꯣꯌꯥ ꯃꯆꯤꯟ ꯑꯗꯣ ꯀꯥꯏꯔꯦ, ꯏꯁꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛ ꯈꯛꯇꯗ ꯎꯔꯛꯄꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯀꯔꯤꯁꯨ ꯉꯝꯗꯕ ꯑꯃꯒꯨꯝ ꯈꯔ ꯂꯥꯞꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ꯫ ꯂꯣꯌꯥ ꯏꯀꯝ ꯆꯪꯁꯤꯟꯈ꯭ꯔꯒ ꯂꯥꯡꯂꯦꯟꯕꯨ ꯅꯝꯀꯧ ꯀꯧꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯅꯪꯁꯨ ꯊꯥꯖꯕ꯭ꯔꯥ? ꯂꯩꯆꯤꯜꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ? ꯅꯪ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯌꯨ, ꯅꯆꯤꯟ ꯑꯗꯨꯅ꯫ ꯈꯣꯜ ꯈꯔ ꯀꯟꯈ꯭ꯔꯦ, ꯉꯥꯛꯄꯤꯒꯅꯤ꯫ ꯀꯧꯔꯨꯔꯦ, ꯅꯪꯗꯤ ꯀꯔꯤꯝ ꯉꯝꯗꯦ ꯍꯥꯏꯕ꯫ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯇꯞꯅ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ, ꯂꯣꯌꯥ, ꯏꯃꯥꯁꯤꯒꯤ ꯌꯥꯊꯪꯕꯨ ꯑꯩꯅ ꯀꯔꯝ? ꯑꯩꯗꯤ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯊꯥꯖꯍꯜꯂꯦ ꯃꯍꯥꯛꯅ꯫ ꯏꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯨꯔꯥꯟꯕ ꯉꯝꯕ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯍꯨꯔꯥꯟꯕ ꯉꯝꯂꯣꯏ? ꯆꯤꯡꯂꯁꯅꯨ, ꯃꯔꯥꯜꯅꯤ, ꯃꯔꯥꯜ꯫ ꯂꯣꯌꯥ ꯐꯪ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ꯫ ꯃꯖꯥ ꯏꯕꯦꯝꯃꯗꯤ ꯏꯃꯥꯁꯤꯒꯨꯝꯅꯤꯅ, ꯅꯐꯝꯗꯩ ꯅꯨꯡꯁꯤꯕ ꯍꯨꯔꯥꯟꯈ꯭ꯔꯦꯕ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯍꯨꯔꯥꯟꯈꯤꯗꯦꯅ꯫ ꯅꯪꯒꯤ ꯀꯔꯝꯕ ꯅꯨꯡꯁꯤꯕ? ꯍꯟꯗꯛꯁꯤꯗꯤ ꯋꯥꯔꯧꯅꯨ ꯂꯣꯌꯥ, ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯂꯩꯆꯤꯜꯕꯨ ꯀꯟꯕ ꯑꯩꯅ ꯉꯝꯂꯣꯏ, ꯀꯜꯂꯨꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯨꯝꯕ ꯄꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯅꯛꯅ ꯂꯦꯞꯄꯅꯤ, ꯇꯅꯨꯁꯨ ꯇꯥꯗꯕ ꯅꯠꯇꯦ꯫ ꯈꯪꯍꯪ ꯍꯪꯖꯤꯜꯂꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯥꯅ, ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯅꯪꯅ ꯎꯠꯈꯤꯕ ꯏꯪꯒꯤꯠ ꯀꯌꯥ, ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯃꯕꯨꯡ ꯑꯃꯒꯨꯝ꯫ ꯌꯥꯔꯦ, ꯃꯖꯥ ꯏꯕꯦꯝꯃꯗ ꯑꯩꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ꯫ ꯉꯥꯏꯈꯣ ꯂꯣꯌꯥ, ꯑꯩꯁꯨ
ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅ ꯂꯩꯆꯤꯜꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯨꯗ꯭ꯔꯦ ꯑꯁꯦꯡꯕ ꯃꯔꯨꯞꯄꯨ ꯃꯤꯀꯨꯞ ꯑꯃ ꯐꯤꯔꯥꯏꯔꯨꯔꯦ ꯅꯪꯗꯤ ꯂꯩꯆꯤꯜꯒꯤꯅꯤ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯗꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯊꯧꯒꯠꯈ꯭ꯔꯦ ꯇꯅꯨꯁꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯤꯅꯣ ꯃꯩꯇꯩ ꯄꯥꯈꯪ ꯅꯣꯏꯅ ꯅꯨꯄꯥ ꯑꯁꯨꯛ ꯊꯣꯛꯄꯁꯦ ꯂꯩꯁꯥ ꯀꯌꯥꯕꯨ ꯉꯥꯎꯍꯟꯕꯁꯦ ꯑꯩꯁꯨ ꯉꯥꯎꯔꯦ ꯂꯣꯌꯥ ꯅꯐꯝꯗ ꯉꯥꯎꯔꯦ ꯂꯥꯡꯂꯦꯟꯅ ꯂꯥꯟꯃꯤꯁꯥ ꯂꯩꯆꯤꯜꯒꯤ ꯃꯈꯣꯡꯗꯒꯤ ꯊꯧꯔꯤ ꯍꯧꯖꯤꯛꯃꯛ ꯂꯧꯊꯣꯛ ꯆꯤꯡꯕ ꯌꯥꯔꯣꯏ ꯄꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒ ꯆꯠꯀꯅꯤ ꯉꯥꯛꯄꯤꯒꯅꯤ ꯃꯖꯥꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯒꯤ ꯌꯥꯊꯪꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯀꯅꯥ ꯑꯩꯁꯦ ꯅꯤꯡꯊꯦꯝ ꯁꯥꯒꯩꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯩꯒꯤ ꯌꯥꯊꯪ ꯂꯨꯝꯅ ꯂꯧꯗ꯭ꯔꯗꯤ ꯅꯪꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯀꯅꯥ ꯂꯩ ꯂꯩꯆꯤꯜꯒꯤ ꯃꯈꯣꯡꯗꯒꯤ ꯊꯧꯔꯤ ꯂꯧꯊꯣꯛ ꯂꯩꯆꯤꯜ ꯀꯞꯂꯦ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯑꯩꯒ ꯆꯠꯂꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯅ ꯉꯝꯂꯔꯣꯏ ꯂꯩꯆꯤꯜ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯃꯥꯡ ꯊꯥ ꯊꯧꯒꯠꯈ꯭ꯔꯦ ꯂꯩꯆꯤꯜꯁꯨ ꯂꯥꯡꯂꯦꯟꯒ ꯀꯥꯈ꯭ꯔꯦ ꯂꯣꯌꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯆꯤꯜꯅ ꯏꯃꯥꯕꯨ ꯁꯦꯟꯅꯔꯝꯃꯨ ꯏꯕꯨꯡ ꯅꯤꯡꯊꯤꯅ ꯍꯜꯂꯛꯎ ꯅꯪꯅ ꯑꯋꯥꯕ ꯅꯪꯈ꯭ꯔꯗꯤ ꯑꯩ ꯍꯤꯡꯕ ꯋꯥꯅꯤ ꯂꯥꯡꯂꯦꯟ ꯃꯄꯤ ꯑꯗꯣ ꯅꯥꯀꯟ ꯑꯃꯗ ꯂꯩꯗꯨꯅ ꯈꯥꯡꯖꯤꯜꯂꯤ ꯂꯩꯆꯤꯜꯁꯨ ꯇꯞꯅ ꯏꯃꯥꯕꯨ ꯁꯦꯟꯅꯔꯝꯃꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯈꯤ ꯅꯪꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯎ ꯍꯥꯏꯔꯝꯗꯨꯅ ꯊꯧꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯏꯕꯦꯝꯃ ꯀꯧꯗꯨꯅ ꯂꯦꯞꯍꯧꯔꯦ ꯇꯅꯨꯅ ꯇꯞꯅ ꯂꯣꯌꯥ ꯏꯃꯥꯕꯨ ꯁꯦꯟꯅꯧ ꯑꯩꯁꯨ ꯍꯤꯟꯖꯥꯡ ꯊꯣꯡꯕꯤꯒꯦ ꯂꯥꯎ ꯂꯨꯆꯤꯡꯅ ꯀꯔꯤ ꯂꯥꯂꯣꯡ ꯑꯃꯨꯛ ꯂꯩꯔꯤ ꯑꯩ ꯃꯪꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯃꯆꯨ ꯑꯃ ꯑꯃꯨꯛ ꯐꯠ ꯑꯣꯜꯂꯛꯂꯦ ꯊꯥꯅꯤꯜꯅ ꯂꯨꯆꯤ ꯉꯛꯅ ꯀꯧꯈꯤꯕꯅꯤ ꯀꯩ ꯅꯪꯒꯤ ꯅꯃꯤꯠ ꯃꯆꯨꯗꯣ ꯑꯉꯥꯡꯕ ꯑꯣꯏꯗ꯭ꯔꯦ ꯄꯥꯎꯊꯔꯛꯂꯤ ꯅꯪꯅ ꯃꯥꯕꯨ ꯍꯟꯗꯛ ꯀꯛꯀꯜꯂꯨꯔꯕꯗꯤ ꯃꯤꯁꯅ ꯑꯅꯤꯃꯛ ꯍꯪꯒꯥꯝ ꯃꯄꯥꯜ ꯑꯣꯟꯈ꯭ꯔꯅꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗ ꯀꯟꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯀꯜꯂꯨꯔꯅꯨ ꯑꯩꯒꯤ ꯁꯛꯇꯤ ꯁꯣꯟꯊꯔꯛꯂꯅꯤ ꯑꯩ ꯃꯥꯕꯨ ꯀꯜꯂꯔꯣꯏꯒꯦ ꯁꯒꯣꯜ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯇꯞꯅ ꯂꯩꯆꯤꯜ ꯅꯪ ꯆꯦꯟꯈ꯭ꯔꯒꯦꯔꯥ ꯀꯩꯒꯤꯅꯣ ꯃꯆꯥꯏꯕꯦꯝꯃ ꯏꯃꯥꯁꯤꯅ ꯀꯔꯝꯕ ꯆꯩꯔꯥꯛ ꯋꯥꯍꯪ ꯄꯥꯍꯪ ꯏꯃꯥꯁꯤꯅ ꯋꯥꯍꯪ ꯄꯥꯍꯪ ꯀꯔꯝꯅ ꯇꯧꯒꯅꯤ ꯃꯥꯒꯤ ꯍꯥꯏꯕꯨ ꯆꯩꯔꯥꯛ ꯅꯪꯒꯤ ꯈꯨꯗꯣꯜ ꯀꯛꯂꯒꯅꯤ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯂꯩꯆꯤꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩ ꯅꯪꯒꯤ ꯈꯨꯗꯣꯜ ꯀꯛꯇꯨꯅ ꯅꯪꯕꯨ ꯁꯥꯔꯪꯗ ꯅꯝꯈ꯭ꯔꯅꯤ ꯃꯁꯤꯗꯕꯨ ꯃꯤꯑꯣꯏꯕꯒ ꯍꯤꯡꯆꯥꯕ ꯑꯃꯒ ꯀꯔꯤ ꯈꯦꯠꯅꯔꯤ ꯗꯥꯏꯃꯟ ꯑꯃꯒ ꯀꯔꯤ ꯈꯦꯠꯅꯔꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯆꯦꯟꯕꯁꯨ ꯉꯝꯂꯣꯏ ꯑꯩꯅ ꯆꯦꯟꯈ꯭ꯔꯒ ꯃꯆꯥꯏꯕꯦꯝꯃꯗ ꯇꯥꯍꯧꯒꯗꯕ ꯑꯋꯥꯕ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯦ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯈꯜꯂꯤꯕ ꯑꯩꯅꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯔꯤꯕ ꯑꯅꯤꯗꯣ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯦ ꯂꯩꯃꯔꯦꯝꯕꯤ ꯃꯁꯥꯃꯛ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯣꯅꯨꯡ ꯊꯣꯡꯗ ꯑꯉꯛꯄꯅꯤ ꯃꯥꯒꯤ ꯁꯛꯇ꯭ꯔ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯏꯟꯗꯕ ꯅꯪꯅ ꯍꯤꯛꯇꯣꯛꯂꯤꯕꯅꯤꯅꯦ ꯅꯁꯥꯅ ꯅꯪꯁꯦ ꯆꯥꯎꯔꯕꯅꯦ ꯈꯟꯖꯔꯤꯕ ꯃꯤꯅꯥꯏꯁꯥ ꯅꯈꯣꯏꯒꯤ ꯅꯕꯦꯝꯃꯁꯦ ꯁꯒꯣꯜꯗꯒꯤ ꯃꯁꯥ ꯁꯥꯒꯜ ꯂꯥꯛꯇꯨꯅ ꯆꯤꯡꯊꯧ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛ ꯃꯈꯨꯠꯀꯤ ꯈꯨꯠꯁꯥ ꯀꯛꯂꯒ ꯁꯥꯔꯪꯗ ꯅꯝꯒꯗꯕꯅꯤ ꯃꯖꯥꯏꯕꯦꯝꯃꯅ ꯀꯔꯤ ꯅꯣꯏꯒꯤ ꯅꯇꯤꯛꯅ ꯑꯩꯉꯣꯟꯗ ꯁꯣꯛꯀꯗꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯉꯥꯎꯔꯦ ꯄꯨꯖꯥꯅ ꯑꯩꯅ ꯍꯥꯏꯕꯒ ꯃꯥꯅ ꯍꯥꯏꯕꯒ ꯀꯅꯥꯅ ꯆꯥꯎꯕ ꯂꯩꯃꯔꯦꯝꯕꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯂꯩꯃꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ ꯊꯣꯛꯂꯛꯂꯦ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯃꯄꯥꯟꯗ ꯈꯖꯤ ꯂꯩꯃꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯃꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯈꯤꯕꯒꯅꯤ ꯃꯖꯥꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯕꯨ ꯁꯒꯣꯜ ꯊꯛꯇꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯊꯗꯨꯅ ꯆꯤꯡꯈꯤꯕ ꯂꯩꯆꯤꯜꯁꯨ ꯆꯤꯡꯊꯔꯒ ꯄꯨꯁꯤꯟꯈꯤ ꯁꯃꯗꯣꯜ ꯂꯥꯝꯅ ꯏꯪꯅꯔꯛꯄꯅꯤ ꯃꯄꯨꯕꯨ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯎꯔꯒ ꯀꯗꯥꯏꯗꯅꯣ ꯈꯪꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯁꯨ ꯆꯦꯟꯈ꯭ꯔꯦ
ꯋꯥꯁꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯅ ꯀꯔꯝꯅꯁꯨ ꯉꯥꯛꯂꯣꯏ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯀꯛꯄ ꯇꯥꯔꯤꯕ꯭ꯔꯥ ꯊꯣꯏꯕꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯃꯩ ꯍꯧꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯦꯝꯆꯥ ꯇꯅꯨ ꯂꯣꯌꯥ ꯄꯨꯟꯅ ꯂꯩꯔꯝꯕꯅꯤ ꯊꯣꯏꯕꯅ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯐꯥꯈ꯭ꯔꯦꯕ ꯀꯗꯥꯏ ꯑꯩꯒꯤ ꯏꯄꯨ ꯊꯥꯡꯂꯦꯟ ꯂꯩ ꯃꯃꯪꯒ ꯀꯛꯇꯨꯅ ꯅꯤꯡꯊꯧ ꯃꯥꯡꯗ ꯁꯤꯡꯂꯨꯒꯅꯤ ꯃꯦꯝꯆꯥꯅ ꯑꯃꯨꯛꯇ ꯇꯞꯊꯧꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯤꯁꯨ ꯁꯤꯗꯣꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯂꯣꯌꯥꯅ ꯄꯥꯕꯨꯡ ꯏꯃꯥ ꯂꯩꯆꯤꯜ ꯀꯩꯁꯨ ꯇꯧꯔꯦ ꯁꯨꯞꯅꯒꯤ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯇꯧꯔꯒ ꯊꯥꯗꯣꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯃꯔꯥꯜ ꯁꯤꯕ ꯌꯥꯕ꯭ꯔꯥ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯤꯜꯂꯛꯂꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯨꯃꯟ ꯅꯤꯡꯉꯣꯜ ꯂꯩꯆꯤꯜ ꯁꯅꯥꯕꯨ ꯍꯨꯔꯥꯟꯕꯒꯤ ꯗꯟꯗꯤꯗ ꯍꯌꯦꯡ ꯃꯨꯛꯅꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯨꯗꯥꯡ ꯀꯛꯂꯛꯀꯅꯤ ꯊꯣꯏꯕꯅ ꯃꯃꯥ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯄꯤꯔꯛꯎ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯤꯕ ꯃꯤꯁꯛꯁꯦ ꯁꯒꯣꯜꯗꯒꯤ ꯆꯤꯡꯊꯗꯨꯅ ꯃꯀꯣꯛ ꯃꯈꯥ ꯇꯥꯍꯟꯒꯦ ꯑꯩꯈꯣꯏ ꯁꯃꯗꯣꯟꯗꯤ ꯄꯥꯕꯨꯡ ꯂꯩꯆꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯣꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯆꯠꯂꯒ ꯍꯥꯏꯖꯒꯅꯤ ꯆꯠꯁꯤ ꯏꯄꯥ ꯏꯆꯥ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯕꯨ ꯃꯃꯥꯅ ꯆꯩꯔꯤ ꯊꯥꯡꯂꯤ ꯅꯪ ꯅꯃꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯩ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯁꯥꯕꯅꯤꯀꯣ ꯅꯪ ꯃꯖꯥꯏꯕꯤꯃ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯨ ꯅꯪꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯄꯥꯕꯨꯡꯒꯤꯗꯤ ꯃꯆꯥꯅꯤ ꯂꯨꯈꯥꯛꯀꯣꯝꯗꯒꯤ ꯍꯧꯔꯛꯄ ꯅꯪ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯂꯩꯆꯤꯜꯒꯤ ꯈꯨꯗꯥꯡ ꯀꯛꯄ ꯌꯥꯔꯣꯏ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯍꯥꯏꯔꯒ ꯊꯥꯖꯤꯜꯂꯦ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯅꯄꯥꯁꯤꯒꯤ ꯂꯝꯆꯠ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯆꯤꯜꯒꯤ ꯈꯨꯗꯥꯡ ꯀꯛꯀꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯆꯤꯜꯕꯨ ꯁꯥꯔꯪꯗ ꯅꯝꯁꯤꯜꯂꯒ ꯊꯝꯂꯦ ꯂꯩꯆꯤꯜꯅ ꯋꯥꯍꯪ ꯄꯥꯍꯪꯗꯤ ꯇꯧꯕꯤꯌꯨ ꯑꯩꯅ ꯅꯠꯇꯦ ꯑꯁꯦꯡꯕ ꯑꯩꯅ ꯅꯠꯇꯦ ꯑꯊꯧꯕ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯛꯄ ꯇꯥꯔꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯣꯅꯨꯡꯗ ꯆꯪꯕ ꯌꯥꯗꯕ ꯅꯨꯄꯤ ꯑꯗꯣ ꯆꯪꯂꯛꯂꯦ ꯏꯐꯣꯡ ꯐꯣꯡꯅ ꯉꯥꯟꯊꯣꯏ ꯂꯩꯆꯤꯜꯕꯨ ꯎꯕꯗ ꯅꯣꯛꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯣꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯥꯏ ꯆꯦꯟꯗꯣꯏꯕ ꯃꯥꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯨꯕꯅꯤ ꯈꯨꯗꯣꯞꯇꯣ ꯑꯩꯅ ꯍꯨꯕꯅꯤ ꯉꯁꯥꯏ ꯅꯪꯒ ꯊꯦꯡꯅꯕꯗ ꯑꯩꯅ ꯍꯥꯞꯆꯤꯟꯕꯅꯤ ꯉꯁꯥꯏ ꯂꯩꯆꯤꯜꯅ ꯀꯥꯗꯣ ꯍꯦꯛ ꯁꯦꯡꯕ ꯂꯣꯏꯗꯨꯅ ꯊꯣꯛꯈꯤꯕꯒ ꯃꯥ ꯆꯪꯂꯛꯄꯅꯤ ꯇꯨꯃꯤꯟꯅꯁꯨ ꯂꯧꯊꯣꯛꯈꯤ ꯀꯅꯥ ꯍꯥꯏꯕꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯕꯗꯒꯤ ꯍꯨꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯂꯩꯆꯤꯜꯗ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕꯗ ꯂꯩꯆꯤꯜꯒꯤ ꯋꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯆꯤꯜꯒꯤ ꯐꯅꯦꯛꯀꯤ ꯃꯆꯤꯗ ꯌꯦꯞꯁꯤꯟꯈꯤꯕꯅꯤ ꯈꯨꯗꯥꯡ ꯌꯥꯎꯔꯔꯣꯏꯗꯣ ꯅꯪꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯑꯩꯁꯦ ꯑꯆꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯑꯁꯣꯟꯕ ꯃꯤꯔꯣ ꯑꯩꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯕꯨ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯇꯨꯅ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕ ꯅꯪ ꯈꯪꯉꯨ ꯍꯥꯏꯔꯝ ꯉꯥꯟꯊꯣꯏ ꯊꯣꯛꯈ꯭ꯔꯦ ꯂꯩꯆꯤꯜ ꯂꯥꯍꯧꯋꯤ ꯅꯪꯒꯤ ꯂꯥꯜꯂꯧꯂꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯄꯤꯔꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯩꯃ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯩ ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯏꯆꯥꯒ ꯄꯨꯟꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯅꯪꯁꯦ ꯑꯉꯛꯄꯅꯤ ꯂꯩꯆꯤꯜ ꯇꯞꯅ ꯏꯃꯥꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯨ ꯈꯨꯗꯥꯡꯁꯤꯃꯗꯤ ꯀꯛꯄꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯀꯛꯂꯒꯅꯤ ꯍꯌꯦꯡ ꯉꯥꯏꯈꯣ ꯏꯆꯥꯒꯤ ꯃꯈꯨꯠꯃꯛꯅ ꯀꯛꯍꯟꯒꯅꯤ ꯅꯪꯅ ꯊꯥꯏꯅ ꯈꯨꯕꯥꯛꯅ ꯏꯆꯥꯗ ꯊꯥꯈꯤꯕꯒꯤ ꯈꯪꯉꯕ ꯌꯥꯃꯨꯡꯅ ꯀꯛꯎ ꯌꯥꯔꯣꯏ ꯌꯦꯡꯂꯁꯤ ꯅꯪ ꯅꯁꯛ ꯅꯇꯧ ꯀꯌꯥꯝ ꯐꯖꯗꯅ ꯏꯆꯥꯅ ꯑꯗꯨ ꯈꯣꯏꯗꯥꯔꯝꯗꯣꯏꯕ ꯑꯩ ꯉꯝꯃꯒꯤ ꯂꯣꯏꯔꯦꯀꯣ ꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯇꯤꯟ ꯐꯥꯎꯕ ꯁꯤꯠꯆꯤꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯂꯒ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯊꯧꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕ ꯈꯨꯃꯟ ꯊꯣꯏꯕ ꯃꯈꯨꯠꯇ ꯏꯄꯨ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯗꯥꯔꯛꯂꯦ ꯃꯥꯒ ꯄꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯉꯝꯂꯣꯏ ꯂꯩꯃꯔꯦꯝꯕꯤ ꯂꯩꯃ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯛ ꯊꯧꯒꯜꯂꯣꯟ ꯌꯥꯎꯗꯕ ꯃꯥꯕꯨꯁꯨ ꯆꯩꯔꯥꯛ ꯄꯤꯒꯦ ꯈꯪꯅꯤ ꯀꯅꯥ ꯂꯩ ꯆꯠꯂꯣ ꯑꯩꯒꯤ ꯇꯦꯟꯗꯣꯡꯒ ꯊꯥꯡꯁꯥꯡꯒ ꯑꯅꯤꯃꯛ ꯄꯨꯔꯛꯎ